Gear up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest. Good afternoon, ELITETV ki test of cartoon ki mahaw meng tai review ham taram chari maru ngasi impala phongwa paw se sing ki cartoon singda cartoon sina kari haning niba kari phonong niba kari wakal khalas niba du miyam sanong thamjage aham do khajage sangai express ki onthok pani da hai ba cartoon si yeng view yamna phajaba si wan thong leba cartoon ni marina ganesh da sagi de pam sa pakhang amna lai khurumaga khurum jaraga kanoma nija bani kamai ni ge ma da Prabhu, I book car amateur labing among Buda, Nupi Kogi Hidubuda, Kana Amataria Birak trainer, Saga Jim Khan Matam City Dum, Garikara, Achoba Toba, Karananba, Kara Service, Karatok Dagadi, the Simons as Yaraktu Mung, Manator, Basida, Sagi, Prabhu Sinakumapani, Ganesasna. Hera, Pesazu talked to Banana Kari cartoon, you know, Nang Tau Hapung Gudraha. I found utin tunga chatlian. Yam no many has says subum no mum later we get over some samani, Hokiba may home the gives the Tuantuan ba entrepreneur Mayama Sigiba, Coronana Muhat Kiba, Mother Matunga Lana Muhat Kibadana, Tuantuan was simpum deleramba artist the Gikari the Gimayama, a top but changes somebody, a over change a many Ufangi, artists were Mayama, Yellow Biao, Karito Biao, at the Gi say no my Mayama. Guitar yun thokpa tabla bandhan thamba tuan pau myam koi tai da situation je da koi masagi lai khurum jraga ma ji karam de lebe ngaman byuni sudi sudana nom na ekta lai khurum maga tarku ya ponte ade da ma ji ya bi rakta da karam de lebe ngaman yuni ja bane ba da ganesh na haib dani era paisa jo thokta banang na kari gi ka tuning no ha nang thau ha pung ngodra ha ai phau utin tonga chali na ma gi ganesh gi manai ni na utin je khona hainari tuni adona sumagi situation dem no wanaba tangkak ama yore haina unnaba adumba message ama piba cartooni haidana ai thamjage matang da leisna khoi sana lebaki loire dana haibaduni loire dana family sida khoi pam cha leiba mama cha maju macha no pasina demand torupagi sen gi matang ni da mapa sin hai he suning daba inkhol yon ba tongan cha ba lam jena ba amat ya khiroi an haibaduni ada macha na pas kume separate administration ki land to urage na hayne maju separate administration talakpai muhung ni imung chi da si phom ni jo yung kai palakpa kari tawba duga sagi parents sing ni amna khang na hai tare joint family ki yaraktawa matang garakpa adu me no pa mama pa sina phajana gyan taraga hoi nang si tawro nga tongan charo sina si tawra bni duna tabida adum nupi lang ngi bedagi khana ba chenaba imung lang kan khong sai ba me amn to e aduna magi ko kai hai tare Soto talakpa mayama yawa aduni adani man hai soto talakpa ki senni adama rajani e suning daba in khol zone ba tongan saba lumjena ba amat ya khiro en hai ne adudi separate administration ki landu dawrge na hadi torba kuki ne tawrisini makoi da khoina handagi ba yeng ba leite na sarkar na hai di kari ki separate administration no haidana adu phom dunia na sum je haina raga koi wahe wene sinare separate administration na se sifa phanare angam bo adu ki potuni aur sagi family thokpa crisis tu alai riba ko ge Manipur gi level situation sig dum changdam na ba ya ba adu pusalak ba ya ba adu ki phom duni ana tongan cha ba ya roi digi lam amta ye na ba ya roi hai bo phom duni mama pas na sarkar oi bi phom duni ji utli ba se amna phajaba si chu wan thok lei bane na thamjage pathak lei sina koi pongna phom gi balo he have balo he si da mayam si khungang si da praja sing ji chamam na ga leiraga kok se phumbang na ga na muna phongdok wa phom duni kari aina praja sina phongdok ke da bahut tori sina kari gi army lakhibaduna kari gi prime minister lakhibna kari gi
ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯆꯦꯜꯂꯛꯂꯒ ꯁꯔꯀꯥꯔꯒꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯅꯤ ꯚꯣꯠ ꯇꯧꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯗꯒꯤ ꯑꯥꯔꯃꯤ ꯂꯥꯛꯈꯤꯕꯅ ꯀꯩꯗꯧꯅꯕ ꯉꯥꯛ ꯁꯦꯟꯕꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯇ꯭ꯔꯤꯅ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯑꯒ ꯆꯦꯜꯂꯛꯑꯒ ꯁꯔꯀꯥꯔꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯍꯥꯎꯁꯇ ꯂꯩꯔꯤ ꯀꯌꯥꯝ ꯀꯨꯏꯅ ꯍꯩꯈꯤꯗꯣꯏꯅꯣ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯁꯤ ꯆꯍꯤ ꯑꯃ ꯐꯥꯗꯣꯔꯤ ꯆꯍꯤ ꯑꯃ ꯐꯥꯕ ꯅꯨꯃꯤꯠꯁꯤꯗ ꯐꯣꯛꯁꯅ ꯑꯃꯝꯕ ꯅꯨꯃꯤꯠ ꯑꯅ ꯄꯥꯂꯟ ꯊꯧꯔꯝ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯀꯅꯥꯒꯨꯝꯕꯅ ꯀꯩꯗꯧꯕꯒꯤ ꯑꯃꯝꯕ ꯄꯥꯂꯟ ꯇꯧꯗꯣꯏꯅꯣ ꯃꯤꯀꯞ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯕ ꯂꯩꯔꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯂꯩꯔꯤꯕ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯅꯣ ꯍꯤꯡꯉꯤꯁꯤ ꯑꯗꯨ ꯄ꯭ꯔꯖꯥꯁꯤꯅ ꯍꯪꯉꯛꯄ ꯋꯥꯍꯪꯗꯨꯅꯤ ꯆꯃꯝꯅꯔꯀꯥꯟꯗ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣꯅ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯈꯪꯗꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯅꯤ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯂꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯩꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯅꯩ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯂꯥꯛꯄꯒꯤ ꯃꯇꯥꯡꯗꯤ ꯁꯥꯟꯇꯤ ꯂꯥꯛꯑꯦꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯗ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯍꯥꯏ ꯁꯥꯟꯇꯤ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯆꯥ ꯂꯣꯜꯂꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯅꯨꯄꯤꯑꯅ ꯁꯥꯟꯇꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄꯤꯁꯇꯨꯅꯤ ꯑꯗꯩꯗ ꯃꯥꯏ ꯅꯨꯄꯤꯗ ꯈꯨꯝꯃꯛꯄꯅꯤ ꯍꯣ ꯂꯥꯏꯁ꯭ꯔꯝꯒꯤ ꯁꯥꯟꯇꯤ ꯑꯣꯏꯔꯦꯅ ꯑꯗꯨꯅ ꯁꯤꯗꯩꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯟꯇꯤ ꯀꯧꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯧꯔꯨꯁꯤꯔꯥ ꯀꯥꯏꯅꯒ ꯍꯥꯏꯅꯕ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯗꯨꯅꯤ ꯈꯔ ꯁꯨꯝ ꯅꯣꯛꯅꯤꯡꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯥꯟꯇꯤ ꯂꯥꯛꯑꯦ ꯀꯗꯥꯏ ꯁꯥꯟꯇꯤ ꯂꯥꯛꯑꯦꯅ ꯂꯥꯏꯁ꯭ꯔꯝ ꯁꯥꯟꯇꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯒꯤ ꯅꯣꯛꯍꯟꯅꯤꯡꯕ ꯉꯥꯏꯍꯥꯛ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯇꯤ ꯐꯪꯗꯦ ꯏꯪ ꯇꯞꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯗꯨ ꯎꯠꯅꯅꯕꯒꯤ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯑꯩꯈꯣꯏ ꯗꯁꯥꯅꯤꯌꯦ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤꯌꯦ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯟꯇ꯭ꯔꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯅ ꯂꯥꯛꯑꯒ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯍꯪꯕꯅꯤ ꯂꯧꯃꯤꯁꯤꯡꯗ ꯅꯈꯣꯏꯒꯤ ꯂꯧ ꯀꯔꯤ ꯊꯥꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗ ꯃꯥꯅ ꯍꯥꯏ ꯃꯆꯥꯅ ꯍꯥꯏ ꯂꯧꯃꯤꯁꯤꯅ ꯍꯥꯏ ꯑꯩꯒꯤ ꯂꯧꯗꯤ ꯏꯆꯥ ꯑꯃ ꯁꯤꯐꯥꯏ ꯑꯣꯏꯍꯜꯂꯧꯔꯒꯦꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯁꯔꯀꯥꯔꯒꯤ ꯍꯦꯛ ꯊꯕꯛ ꯂꯧꯕꯗ ꯂꯧ ꯌꯦꯟꯖꯣꯔꯤ ꯏꯪꯈꯣꯜ ꯌꯦꯟꯖꯣꯔꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯁꯦ ꯁꯔꯀꯥꯔꯒꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇ꯭ꯔꯦꯛꯄꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯔꯤꯒꯨꯂꯔꯕꯨ ꯑꯣꯏꯒꯦꯔꯥ ꯍꯦꯛꯇ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯈꯕꯔꯗꯒ ꯊꯣꯛꯄꯤꯌꯣꯕ ꯍꯦꯛ ꯇꯧꯔꯛꯄ ꯂꯥꯎꯔꯛꯄꯗ ꯍꯦꯛꯇ ꯑꯗꯨ ꯈꯕꯔꯗ ꯆꯕꯥꯛꯅꯅ ꯌꯥꯎꯅꯤ ꯏꯪꯈꯣꯜ ꯌꯣꯟꯖꯔꯤ ꯂꯧ ꯌꯣꯟꯖꯔꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯌꯥꯝꯗꯅꯤ ꯂꯧꯗꯤ ꯇꯤꯟ ꯇꯥꯏ ꯇꯣꯂꯣꯞꯇꯤ ꯇꯤꯟ ꯇꯥꯗꯦꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯆꯪꯅꯕ ꯍꯣꯠꯅꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛꯄꯨ ꯐꯪꯍꯧꯔꯗꯤ ꯍꯥꯏꯗꯅ ꯆꯪꯅꯕꯒꯤ ꯑꯗꯨꯝꯕ ꯐꯤꯕꯝꯗꯨꯅꯤ ꯑꯗꯩꯗ ꯅꯪ ꯂꯧꯀꯩꯗꯨꯗꯤ ꯀꯩꯀꯩ ꯊꯥꯅꯤꯡꯒꯦꯅ ꯉꯁꯥꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤꯗꯨꯅ ꯍꯪꯖꯥꯅꯤꯗ ꯃꯥꯅ ꯑꯣ ꯑꯩꯒꯤ ꯂꯧꯁꯤꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯊꯕꯛ ꯍꯥꯞꯍꯧꯔꯒꯦꯅ ꯑꯗꯨꯒꯤ ꯐꯖꯕ ꯋꯥꯍꯟꯊꯣꯛꯅꯤ ꯑꯗꯨꯅ ꯂꯧꯗꯨ ꯌꯣꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯄꯤꯔꯤꯕ ꯋꯥꯐꯝꯁꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯑꯩꯈꯣꯏ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯤꯁꯅ ꯁꯤꯗꯩꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯑꯩꯈꯣꯏ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯇꯨꯄꯤ ꯎꯞꯄꯗꯤ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯗꯤ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯗꯤ ꯑꯣꯏꯔꯦ ꯃꯣꯏ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯤ one should not insist on others by telling not to vote for the corrupt ꯑꯅ corruption ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯅ ꯀꯅꯥꯒꯨꯝꯕ ꯑꯝꯇꯗ ꯑꯩꯈꯣꯏꯅ ꯏꯟꯁꯤꯁ ꯇꯧꯔꯣꯏꯗꯕꯅꯤ ꯏꯟꯁꯤꯜꯂꯣꯏꯕꯅꯤ ꯑꯗꯨꯗꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯗ ꯚꯣꯠ ꯊꯥꯗꯒꯅꯨ ꯑꯗꯥꯗ ꯚꯣꯠ ꯊꯥꯗꯒꯅꯨꯅ it should be totally free and fair ꯃꯁꯤ ꯃꯁꯥꯒꯤ free and fair ꯑꯣꯏꯒꯗꯕꯅꯤ their own choice ꯃꯣꯏꯗ ꯈꯜꯍꯟꯒꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯌꯥꯝꯅ ꯍꯟꯗꯛꯀꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯑꯍꯣꯡꯕ ꯑꯃ ꯎꯕ ꯐꯪꯈꯤ ꯀꯦꯝꯄꯦꯟ ꯇꯧꯅꯈꯤꯗꯦ ꯐ꯭ꯂꯦꯛ ꯍꯣꯏꯁꯇꯤꯡꯒꯁꯦ ꯇꯞꯅ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯇꯧꯅꯈꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯁꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩꯒꯤ ꯀꯔꯤꯒꯤ ꯕꯤꯍꯥꯔꯗ ꯌꯨ ꯄꯤꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯈꯤꯕ ꯊ꯭ꯔꯦꯇꯟ ꯇꯧꯕ ꯄꯣꯂꯤꯡ ꯑꯦꯖꯦꯟꯗ ꯑꯗꯒꯤ ꯌꯥꯎꯅꯨ ꯍꯥꯏꯕ ꯐꯨꯒꯦ ꯇꯧꯕ ꯅꯣꯡꯃꯩ ꯑꯁꯥꯡꯕ ꯄꯥꯏꯔꯒ ꯆꯦꯟꯕ ꯃꯌꯥꯝꯁꯤ ꯁꯤꯟ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯅꯤ ꯄꯤꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕꯗ ꯏꯟꯁꯤꯁ ꯇꯧꯔꯣꯏꯗꯕꯅꯤ ꯃꯗꯨꯗ ꯑꯗꯨꯗ ꯊꯥꯗꯧ ꯑꯗꯥ ꯊꯥꯗꯧ ꯑꯗꯨꯒꯨꯝꯕ ꯀꯔꯞꯁꯟ ꯇꯧꯕꯅꯤ ꯑꯗꯥꯅꯤꯅ ꯑꯗꯨꯅ it should be totally free and fair ꯑꯣꯏꯒꯗꯕꯅꯤ and their own choice ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯤꯗꯨꯅꯤ ꯑꯗꯨ ꯌꯦꯡꯁꯤ ꯑꯗꯨ ꯍꯌꯦꯡꯁꯨ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯑꯅꯤꯁꯨꯕ ꯐꯦꯖꯒꯤ ꯑꯗꯨꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ 12ꯗ ꯚꯣꯠ ꯊꯥꯗꯅꯒꯗꯣꯏꯅꯤ ꯆꯤꯡꯒꯤ ꯂꯩꯔꯦ ꯐꯔꯖꯣꯜ ꯊꯥꯡꯂꯣꯟ ꯂꯩꯔꯤꯕ ꯑꯗꯨꯒ ꯁꯦ ꯆꯥꯟꯗꯦꯜ ꯂꯩꯔꯤꯕ ꯇꯦꯡꯅꯧꯄꯜ ꯎꯈ꯭ꯔꯨꯜ ꯁꯦꯅꯥꯄꯇꯤ ꯃꯥꯎ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯊꯥꯗꯅꯒꯗꯣꯔꯤ ꯑꯗꯨꯅ ꯀꯔꯤ ꯊꯣꯛꯀꯗꯕ ꯃꯌꯥꯝ ꯆꯤꯡꯗ ꯏꯂꯦꯛꯁꯟ ꯅꯠꯇꯦ ꯁꯦꯂꯦꯛꯁꯟ ꯍꯥꯏꯔꯝꯕꯗꯨ ꯆꯤꯡꯗꯅ ꯏꯂꯦꯛꯁꯟ ꯑꯣꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯣꯏꯒꯗꯣꯏꯔꯥ ꯑꯗꯨꯒ ꯇꯝꯗꯅ ꯁꯦꯂꯦꯛꯁꯟ ꯑꯣꯏꯗꯣꯏꯔꯥ ꯃꯑꯣꯡꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯥꯛꯇꯣꯏꯅꯤ ꯌꯦꯡꯉꯁꯤ ꯍꯌꯦꯡꯁꯤ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯅ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯣꯏ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ
up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest.